Prompu Thachari for you, Ministry. Morning, everyone. Today, halakpagi do namjare. मैं आंदा कहीं पाउज अंतंग सुम पिजेगे सुम अइना से आम तक तना हाइजबो मैं साजेल तौबीबा वॉकिंग चटपीबो ओइरो और रनिंग तौबीबो ओइरो सिनाव सिंग हाइतारे डाइट से यामना मरु ओइना खंगैसिंग सो हाइबी अइना सु मयामदा हाइतारे मसे यामना चुम्बो वफमने तौदो याद्रबो हाइतारेको अखोइना लमजेन सुम चेंबीबे सिनावसिंग अइना थेंगनाजरकपदुनि लमजेन सुम चेंबीबे सिनावसिंग अखोइगे सरुगी मपांगनसिंग जॉइनिंग की कईगी सुंबसिंगसे मपांगनसे कन्नबा लैदनाको अखोइ सुम खंग हिजिंग हाइबीबा चाबा याबा थकपा याबा अदुम्बसे कंपलसरी ओहनबियो मधु नत्रबा नाबा जॉइनिंग द नाबा येकपा मसे याम तौइको आई सिजमसु आई एक्सपीरियंस हाइतारे आई मसिजम मयाम द हाइजगे ऐसे सुम आई हक्सांग की के नाब के लेगेन ऐसे सुम ngarang se टेस्ट तौब चटलेबा अबेदा डॉक्टर दा सुम आइना सुम वा के सुम हंगबा हाइतारे डॉक्टर सो आई सन वाकिंग चेंबा खोपा खर तौई अदो करी करी चाबा के तौब मथौ तागेना डॉक्टर ना हाइफेट पनबीरेबको जॉइनिंग के सिगी सरुगी मपांगन के कन्नबा खोनबा अदुम्बसिंग हिदाक खर पीबीरे कैल्शियम की सबका यावबा खोपा खर अदुम्बसिंग से चाबा मथौ ताई अखोइना लमजेन चेलिनी अदगी एक्सरसाइज तौरीनी हाइदना मची ओइबा हाइतारेको सुम्बा चिंजाकसिंगसेसु अखोइना चादबा यादे हाइदना याम कन्ना हाइबीरे चाका जांग खक्ता नतबा हाइतारे तोंगानबा खरसु चाबा मथौ ताइना डॉक्टरना हाइबीरेबा अदुना नुसिजरबा इचिनावसिंग अदुम साजेल तौबीबा पामबीबा इचिनावसिंग अइनासु अदुम ममांगदे अदुम हाइजै मयामनसु हेना खंगनबीबा वफम ngaktani चिंजाक से याम मथौ ताई अखोइना कइनो खक्तंग तौबा यादे साइंस खक्तसुना यादे हईरा ना चिंबा अदगी तै अखोइगी सरुगी मपांगनसिंगसे कन्नबा हाइतारे सुंबसिंगसे कोइना चाबीबा यामना मथौ ताई अबेमा होय थागतचरी लाक्पिरम्बा अबेमा स्कूल चतोरमनी यामसे आई पोत चै लेउदोइने सिदा वीडियो नम्बा खोपदुदी याम कन्ना यागद्रा यारोइद्रादी खंगदे अदुबु सुम कनो तौगेको आई पोत चै सुम लेबगी वीडियो नम्बा यागना नम्मगे यादे हाइगना मथाके सुम नमजेबा हो फरे फरे अबेमा फजनी सुन चलुरो ला याम हाइबो ओइरो अबेमा इंग्लिश तगी हाइतारे दो मैं सुम पोत चै लेबगी चंगेंगेको फॉर्चून मचादो फॉर्चून मचादो अमता लौगे
ꯀꯩꯅꯣꯗꯨꯅꯦ ꯕꯗꯥꯝꯁꯦ ꯋꯥꯟ ꯕꯗꯥꯝꯁꯦ ꯋꯥꯟ 70 ꯑꯗꯨꯃꯥꯏꯅ ꯄꯤ ꯍꯥꯏ ꯀꯦꯖꯤꯗꯀꯣ ꯑꯗꯣ ꯑꯩ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯂꯧꯔꯦ ꯀꯌꯥꯝ ꯇꯥꯡꯉꯤꯅꯣ ꯍꯣꯡꯉꯤꯅꯣ ꯑꯩ ꯑꯗꯨꯒꯨꯝꯕꯗꯤ ꯀꯌꯥꯝ ꯀꯟꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯂꯨꯁꯤꯅ ꯀꯦꯖꯤꯗ 25 ꯄꯤ ꯍꯥꯏꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯌꯥ ꯀꯌꯥ ꯄꯤꯅꯔꯤꯕꯅꯣ ꯀꯣꯃꯦꯟꯗ ꯍꯥꯏꯐꯦꯠ ꯄꯟꯕꯤꯔꯝꯃꯣ ꯑꯂꯨꯅꯦ ꯀꯤꯡ ꯂꯤꯇꯔ ꯍꯥꯞꯀꯤꯗꯣ ꯑꯗꯨꯃꯅꯦ ꯑꯗꯨꯒ ꯑꯂꯨ ꯀꯦꯖꯤ ꯑꯅꯤꯀꯣ ꯕꯗꯥꯝ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯑꯗꯨꯒ ꯀꯤꯡ ꯍꯥꯞ ꯂꯤꯇꯔꯒꯤꯗꯣ ꯑꯗꯨ ꯑꯃꯒ ꯇꯣꯇꯦꯜꯗ 210 ꯇꯥꯏ ꯌꯥꯝ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯌꯥꯝ ꯇꯥꯡꯈꯠꯄ꯭ꯔꯅꯗꯤ ꯈꯜꯂꯦ ꯋꯥꯈꯜꯗ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯌꯥꯝ ꯍꯥꯏꯒꯠꯄ꯭ꯔꯅ ꯈꯜꯂꯦ ꯈꯪꯗꯦ ꯂꯩꯕꯥꯛꯁꯤꯗ ꯇꯧꯔꯤꯁꯤ ꯊꯥꯎ ꯄꯦꯇ꯭ꯔꯣꯜ ꯍꯧꯖꯤꯛ ꯂꯤꯇꯔꯗ ꯀꯌꯥ ꯌꯧꯔꯤ ꯑꯗꯒꯤ ꯀꯃꯔꯁꯤꯌꯦꯜ ꯒ꯭ꯌꯥꯁ ꯃꯃꯜ ꯍꯧꯖꯤꯛ ꯍꯥꯏꯒꯠꯈ꯭ꯔꯦꯀꯣ ꯗꯣꯃꯦꯁꯇꯤꯛ ꯒ꯭ꯌꯥꯁꯇꯨ ꯃꯃꯜ ꯍꯦꯟꯒꯠꯂꯦ ꯀꯃꯔꯁꯤꯌꯦꯜꯁꯨ ꯍꯦꯟꯒꯠꯂꯦ ꯑꯩꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯃꯣꯠ ꯑꯝꯇ ꯐꯣꯡꯗꯣꯛꯆꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤ ꯂꯧꯕꯨꯛꯀ ꯂꯩꯔꯤꯕꯁꯤꯡꯁꯦ ꯏꯁꯤꯡꯁꯦ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯕ ꯏꯁꯤꯡ ꯌꯥꯝ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦꯕ ꯂꯧꯒꯤ ꯂꯧ ꯂꯣꯛꯄ ꯈꯣꯠꯄ ꯂꯣꯏꯅꯈ꯭ꯔꯀꯥꯟꯗ ꯑꯗꯨꯅ ꯃꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔ ꯂꯩꯕꯤꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡ ꯊꯥꯅꯤꯡꯉꯝꯒꯅꯦꯕ ꯑꯗ ꯃꯣꯏꯒꯤ ꯊꯧꯅꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯁꯤꯟꯃꯤꯒꯤ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯏꯊꯩ ꯂꯧꯈꯣꯡꯒꯤ ꯁꯔꯨꯛꯁꯦ ꯃꯣꯏꯅ ꯁꯦꯝꯕ ꯉꯝꯒꯗ꯭ꯔ ꯁꯤꯅꯤ ꯏꯁꯤꯡꯁꯦꯀꯣ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯕꯁꯦ ꯃꯣꯏꯅ ꯁꯦꯝꯕꯁꯦ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯕꯨꯛꯁꯤꯡꯁꯦ ꯃꯣꯏꯅ ꯄꯣꯠ ꯆꯩ
ꯑꯇꯣꯞꯄ ꯊꯥꯅꯤꯡꯕ ꯍꯥꯏꯕꯁꯦ ꯀꯝꯄꯜꯁꯔꯤ ꯊꯥꯅꯤꯡꯉꯒꯁꯨ ꯃꯣꯏꯗ ꯑꯗꯨꯒꯤ ꯎꯄꯥꯏꯗꯣ ꯂꯩꯇꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯧꯕꯨꯛꯁꯤꯡꯁꯦ ꯄꯣꯠ ꯆꯩ ꯊꯥꯗꯅ ꯑꯗꯨꯝ ꯂꯩꯌꯦꯕ꯫ ꯑꯗꯨꯅ ꯐꯝꯅꯥꯏꯕꯁꯤꯡꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯌꯦꯡꯕꯤꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯃꯌꯥꯝ ꯄꯥꯏꯈꯠꯄꯤ, ꯑꯗꯨꯕꯨ ꯁꯨꯝꯕꯁꯤꯡꯁꯤꯗꯁꯨ ꯍꯦꯟꯅ ꯇꯨꯡ ꯀꯣꯏꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ, ꯂꯧꯃꯤꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯃꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯄꯨꯊꯣꯔꯛꯄꯗꯨꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ, ꯂꯧꯃꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯣꯏꯅ ꯄꯨꯊꯣꯔꯛꯄ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕꯁꯦ ꯐꯪꯗꯣꯏꯅꯦꯕ, ꯑꯗꯨꯁꯨ ꯃꯊꯛꯇ ꯍꯣꯡꯅꯁꯨ ꯐꯪꯗꯣꯏꯅꯦꯕ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯊꯣꯛꯐꯝ ꯃꯐꯝꯗꯒꯤ ꯂꯧꯔꯒꯗꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯣꯡꯃꯗ ꯆꯪꯗ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯥꯛꯁꯤꯡ ꯄꯣꯠꯆꯪꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯄꯨꯊꯣꯛꯄ ꯉꯝꯅꯦꯕ꯫ ꯃꯔꯨ ꯑꯣꯏꯅ ꯏꯁꯤꯡꯁꯤꯅꯦꯕ ꯌꯥꯝꯅ ꯋꯥꯔꯤꯁꯦ, ꯑꯗꯨꯅ ꯇꯧꯍꯟꯖꯅꯤꯡꯕꯗꯨꯅꯤ ꯁꯨꯝ ꯐꯣꯡꯗꯣꯛꯆꯔꯤꯁꯦ꯫ ꯑꯩꯁꯦ ꯄ꯭ꯔꯖꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯃꯣꯠ ꯑꯣꯏꯍꯟꯅꯤꯡꯕ ꯇꯧꯍꯟꯖꯅꯤꯡꯕꯗꯣ, ꯑꯗꯨꯒꯤ ꯃꯣꯠꯇꯣ ꯐꯣꯡꯗꯣꯛꯆꯕꯒꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯧꯕꯨꯛꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯃꯌꯥꯝ ꯑꯃ ꯑꯈꯪ ꯑꯍꯩꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯦꯕ ꯁꯤꯗ ꯁꯤ ꯇꯧꯔꯒꯗꯤ ꯀꯥꯟꯅꯅꯤ ꯐꯅꯤꯒ ꯍꯥꯏꯕꯁꯦ, ꯑꯗꯣ ꯇꯧꯕꯤꯔꯒꯗꯤ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯆꯕ ꯈꯛꯇꯅꯤ ꯑꯩꯒꯤ ꯃꯣꯠ꯫ ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ, ꯑꯁꯂꯥꯃꯨ ꯑꯂꯩꯀꯨꯝ꯫ Welcome, Linda, Susie, welcome for coming. Morning everyone, morning. ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝꯁꯨ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ, health is well, ꯑꯗꯨꯒ never stop moving forward. ꯅꯣꯡꯃꯒꯤ ꯑꯗꯣꯝ ꯑꯗꯣꯝꯅ ꯈꯪꯕꯤꯕ ꯂꯩꯕꯤꯕ ꯁꯤꯟꯐꯝꯕꯨ ꯑꯣꯏꯔꯣ ꯀꯔꯤꯕꯨ ꯑꯣꯏꯔꯣ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯡꯃꯒꯤ ꯅꯣꯂꯦꯖ ꯇꯥꯟꯕ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯃꯌꯥꯝꯗ ꯑꯩ ꯏꯇꯠ ꯇꯠꯇꯅ ꯄꯤꯖꯩ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯈꯪꯉꯤꯒꯩ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯂꯦꯖ ꯇꯥꯟꯁꯤꯜꯂꯤꯒꯩ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯏꯔꯝꯗꯝ ꯂꯩꯀꯥꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯕꯅꯤ꯫ ꯀꯣ ꯄꯣꯠ ꯆꯩ ꯈꯤꯇ ꯂꯧꯔꯨꯕꯅꯤ꯫ Welcome everyone, welcome.
is Manipuri Talents YouTube channel. Aduh, ma'am. Ah, sun chalabo. Na kano nang gataro sidagi choyam da tamicha. Thank you everyone. Thank you once again. Okay, let's stop for today. See you tomorrow morning. Love you guys. Love you so much. Bye bye.